Loyalam E-PAO tabi bakutimapu Hidram Susmitana Namitangi Pau Pizari Ahamida Patu headline. Security na escort Toraga Kampupitamna IT Roda Chana Tanaba Hidak Langta Pushinabu Hunabada Chaona Cray. BJP Manipur Pradesh ki President A Sardar Devi Rajya Sabha ki MP Oina Wasak Thokhre. Class 5 की जॉब फाउगी syllabus drug use prevention education की matangda curriculum मसीम हाइने MSF न पुनरुक्ति Security ने escort तौरगा कांगपोपी तमना IT रोदा चाना थंगनबा हिदाक लांगतक पुशिना बोहनबदा चाउना मुगना क्रे कांगपोपीदा चाना थंगनबा अमदी हिदाक लांगतकी पोटलमसिंग फंगदबगी humanitarian crisis मायोगनरे मरमदुना पुंग निफुनिपानगी मनुंगदा national highway हांगदुतुना चाना थंगनबा पोटलमसिंग फंगनगदबनी हाइना कॉटुना स्टेट अमसुंग सेंट्रल गवर्नमेंट दा अल्टीमेटम पीकिबा दुगी मनुंग चना ngarang numitang security की अकनबा चेक्सिन थौरांग लोनेना इम्फाल तमेंगलोंग रोड यामलबा चाना थंगनबा अमसुंग हिदाक लांगतकी पोटलमसिंग पुशिना बोहनबदा नागा प्रोटेस्टर्स सिंगा चाउना मुगना क्रे लंबी थिंगलिबसिंग अदु security की माइकेदगी tear gas अमसुंग मोक बम कापसिनदा तनखाइना बोहनबदा अशोकपन गैस यावरे हारी पाव असने मखाताना हारिबदी ngarang nomaijing numita central security force na Ngak selaga tongan tonganba truck koni panda chana thangnaba hidak langthak nongmogi tangai fadaba Potlamsing pushina bohonaki adubu convoy adu liangmai naga singna khundaba chawang kining village ta protesters singna thatuna thamki hariba mafam asi Kangpopi district headquarter dagi kilometer taramari rom lapna leba mafam amani security force ki maikedagi protesters sing aduga matam shangna mugnaraba matungda security force nangamduna makhatana gari singadu thoujina bohonabada khonglang atongba village ta amukasu naga protesters singna thatuna thamki lambi gi mafam kaya da yorpi yungduna gari sing chatpa yahandana bohonaki maduna maram oiraga security ki gari manga gi mathakta puncture oiduna chatpa yahankide khonglang atongba amasung khonglang akutpa jagada Yamlaba protesters singna numaida waram fawa thatuna thamki security force ki maikedagi protesters sing adu warisana duna yasinaba purakna bohonaki adubu yanaba purakpa ngamdabadagi numidang pung 10 minute kuthra rom taba matamda security force ki maikedagi tear gas amasung smoke shells sing kaptuna miyam adubu tankhaiki thogdogadu da protesters sing gi maikedagi su security tamna nungna thomjinba amasung nauri kapsin begi thawong kaya leptana chatharaki thogdog adu da nakal animaki oina asokamban nangki rapid action force ki ehenba contingent kaya amasu mofamadu da thazinduna Erang adu lakshina bohonaki hari amaromda national highway to Imphal Dimapur lambigi namdailong kangla tombida kuki tariba khulsing da chana thanaba potchei sing amasung nongmigi tangai fadaba Potlamsing pushina bohonaramba Nepali driver ama fare hari Kotu medical team haina thaba gari amadasu yu pusina bohonarambadagi protesters singna fagat pure hari drug leader ahum hek ubaga akan bathabal laukhana ba khangan khre haina MC unification of Hondurakli Hauki bechahi cha kayadagi khunai asida narcotic drugs na maram oiraga tungi yumbi oriba kanglei paki naha singbu lamcha sajata paralyze oilaga thamli Hauzik Manipur da heroin asi ekoina nomada changdraba yadraba Potlamsing digi hena hongno fanglapaga loinana drug addiction gi chang nomonomugi hengalakli masina leriba furup singi popugi changam asum handarakli masina demographic emergency ama thokhan baga loinana yalhomi community asi minority status ta lakpa yabagi oithokpa leire haina KCP PWZ MC unification gi PRO chingkhai ngabana thadorpa cherolamana hari Gerald asina magatana haribana angang singbu drug ta laichu handuna masamang hanaba mental health ki landform sing hingalakpa mahi masing tamningba hantarakpa cell thumgi fibam soklakpa crime amasung social fragmentation amadi organized tawraba network sing khaktana kanaba lawduna lakli masina talibadi Manipur khunai asibu manghanaba drug trafficker amasung dealer singi thodang asuki matik chawi habisi hamin batholoi Hauki bachai lisingani kunmangagi December 19 da party asina thokiba order amada khunai amamuthana bohonabada achabu thodang loriba drug trafficker amasung dealers drug kamari lenaba network singi mathakta lupna akan mamiyeng chengduna lakhibani warning kaya lawraba matung makhoi tari ki mathakta akan mamiyeng chengduna lakli hariba miyosing asigi kingpin makhoi ahum haibadi drug dealer oina Chaona business toriba kyamgai digi
Wahidur Rahman Alice Ibungo Zeller Central Jail Manipur Kiamgai Makhalekaidagi MD Achauba amasung Kiamgai Uruptagi Hozik Toshinaduna fracture Toba Saraga Nur Hospital Lilong 3rd floor Leba Avas Khani Haiba Kamangamlay Hairiba Sasinaba accident asida Chenariba Dr. Amasung authorities in Gimataktasu being Chelagani Nur Hospital Asida Asigumba Sasinaba Tabak Sing Asi Taudanaba Akanwa Pam Tamnatli Tila Kombina Chikpadagi Rimstad like an Akray Yamna Tangna Thopa Todok Ama Oina Ngarang Ayuk Pung Tarama Thoirom Tabada Imphal West Ki Sagol Ban Khamnam Bazar Shoyam Lerak Taleba Nupi Ama Tila Kombina Chikpadagi Rimsta Pukatuna like an Akray Hospital like an Riba Nupi Dugi Mamina Paunam Ombi Shangila Tahi Yankimanga Mapu Rebele Kidraba Paunam Amuyai Makawi Ngarang Ayuk Masagi Yumgi Yanakada Amot Akai Shengdo Pachangbada Sangilagi Lukham the Tila Kombi Amat Taselaga Tilakpadagi Thokhre Matung Kanghaudana Mamai Ngak Samda Pongkatuna allergy Tawbada Natana Lai Fazilaktuna Wangang Wat Ningtina Toktabada Natana Makoma Kut Pangtakibadagi E test Tawbada poisoning Tore Haba Kamangamki Lenana Hozik Sangila Rimsta Drip Yanba Musung vaccine Makalmari Katuna Laikanari Adubu Kudong Tininga Uba Pibam di Oidre Hari BJP Manipur Pradesh ki President A. Sarda Devi Rajya Sabha ki MP Oina Wasak Thokhre State asigi oina Rajya Sabha gi mikhalda lamba yaudana mai pakraba BJP Manipur Pradesh ki President A. Sarda Devi ngasi Rajya Sabha gi MP oina wasak Thokhre ngasi Rajya Sabha gi chamber da Rajya Sabha gi chairman CP Radhakrishnan na A. Sarda Devi yauna nauna amasung amuk hanna Rajya Sabha gi MP oina karak laba punna miyoi taru Rajya Sabha gi MP oina wasak Thokhre ngasi punna Rajya Sabha gi chairman CP Radhakrishnan na MP taret wasak Thokhre dugi manungda Manipur dagi A. Sarda Devi matom khaktamak mamalon oiriba Manipur da wasak Thokhre atei wasak Thokhre MP sing adudi Gujarat Karnataka Madhya Pradesh Maharashtra amasung Rajasthan dagini wasak Thokhre thoram aduda Rajya Sabha gi Deputy Chief Minister Harivansa House ki leader su oriba Union Health Minister JP Nadda Union Parliamentary Affairs Minister Kiran Rajizu Union Minister of State for Law and Justice Arjun Ram Meghwal Rajya Sabha gi MP Jairam Ramesh amasung Praful Patel Secretary General PC Modi amasung Rajya Sabha Secretariat ki senior officer singshu Sharugyaki Manipur gi amata ngairaba Rajya Sabha gi seat asi Mikhal Lambaya amata yaudana A. Sarda Devi na mai pakhibani A. Sarda Devi na Mikhal asida lambai yaudana kakhiba asina Manipur gi BJP gi oinadi political gi oina khwaidi gi chauna mai pakwa amani panbe yabadi lisingani taramari da Indian National Congress Easy Abdul Salam Rajya Sabha gi Mikhalda lambai yaudana kakhiba adugi matungda BJP gi A. Sarda Devi na ahanbani Tonga ama Sandorokli Basi Yumpham Yaudabani Haina Fundorakli Imphal East District ki Manung Chanba Telepati da Hangba Dukan ama Eviction Tawal Lakpa Official da Khut Thabagi Thawong Chataki Lai Khurambada Athingba Pi Haina Tonga ama Sandorokli Bawaphamasi Yumpham Yaudabani Haina Vaishya Youth Club Telepati Imphal gi Maikitigi Penaba Fundorakli Telepati Mahavir Mandir da Club Asina Sinduna Pangthokiba Paugi Mifam amada Club Asigi Convener Deepak Prasadna Telepati gi Pukhri Mamangda Phamba Dukan gi area da eviction tawagi order ama tha asigi kunda thokhi Nongalaga official singna ayuk pung taruk makhairom tabada dukan macha mari amasung mairasang eviction tawba horakhi adubu miyanda eviction gi order na chingba amata pikhi belaite notice pidane eviction tawre haina paw sandlokpadagi official sing unkhanaki miyam gi maike dagi eviction official sing da khut thaki belaite hairakli dipak na makhata na hai khas lenda eviction tawge haibadi michang mikhai naidana Talipati area gi khas lenda sariba atopa sang singshu eviction tawbiyu Loinana Mir Karana Pukrimana Yauna Telepati Konang Makunda Lagi Kubam Lay Habana Chingba Wapam Tamduna Ngayhak Laitana Tawaning the Batawon Kaya Taribasi Tawaning the Hadati Ram Mandidagi Sana Lupa Huramada Farabas Singi case thing Nadanaba lawyers sing at Warep Thokhre Levagasigi Prime Minister Narendra Modi na Leva Pungjau Tinduna Sangakiba Uttar Pradesh ki Ayodhya da leba Ram Mandir da Bhakta Singh na kalakhiba senfamamadi Sana Lupa Kaya Huran Kiba Kamari Linena Mapam Adugi Bar Association gi Oiba Khongthang ama ngasi Thokhre Faizabad
Bar Association Ayodhya na ngasi laukiba warep amagi matung ina association asigi member amatana Ram Mandir dagi sel huranba amadi sanalupa huranba kamari lenana police na farba miwi amatagi case thinadana bahaina yanaba purakrai loinana association asina lauriba warep asigi mayukta thabak torakpa member lawyer singi mathakta penalty oina lupa lakh manga logani haina su warning Thokhre hari Nupi ani brown sugar gram changaga kuntraga konana farai Senapati District Police amadi CRPF ki apunba team anmana Senapati District di Kulen Naka checkpoint da lambi da lakpa gari sing khamduna check tawada Yoda gari amada miwi ani makoina soap case ni funi toida haptuna purakpa brown sugar gram changaga kuntraga konana fagat pangamkhrei Farba miwi ani adudi Kangpopi District ki Kaithelman Bibiles taki Helko Kipgen Chahini fumanga apokba Paulal Kipgen amadi district asigi Henbung Village tagi Hatnailing Kipgen Chahini fu mapuroiba Tongse Kipgeni Makoi ani ngasi ayupong nipan rom tabada registration number MN06 LA3305 ki Tata Yoda thoduna lakpada D Kulen Naga checkpoint da mathau toriba D78 Battalion CRPF QATV 109 CRPF amadi Senapati District Police ki apunba team ama oiriba Special Operation Team na fagat pangam kibani fagalaba miyoyani ki mathakta legal action lokhanaba fagalaba Potlamsing loinana Senapati Police Station da sinakre hari Class 5 tiki 12 hawagi syllabus da drug use prevention education ki matang da curriculum ama semu haina MSF na phongdokre Class 5 tagi ni 12 hawagi syllabus da drug use prevention education ki matang da curriculum ama semduna larik oina puthoktuna mahiro shingda mahei tamhanbiu habigi demand da ngasi Manipuri Student Federation MSF na lamfebata leba SCERT ki office da khongjang changsing khrei khongjang changsing ki ba aduga mari lenana MSF ki president Hizam Roshan na phongdo ki bada Manipur asi Southeast Asia lebak shinga yumlo na ba yamna vulnerable oiba state amani Manipur asi Southeast Trans Asia Highway amadi Trans Asian Railway gi mapping tawduna lambi yat pa phawal loikrabani road asi Golden Triangle gi route oiba maramna Southeast Asia gi lebak singdigi lona yaba amadi yadaba thidana pochai khayamarum line pushilapagi lambi oiri ningthina monitoring tawdaba amadi cross border oiba maramna lamdam asida drug amadi narcotics ki Potlamsing kaya ama yamna line pushilapagi lambi amasuni oirakli baphiba masida lamdam asida naha sing asi drug ki langda thukiduna kangkhul phawa mutkiba yana leirei maramaduna Manipur amadi lamdam asigi naha sing kanaba class 5 tigi 12 phawa gi mahiroi singda drug use prevention education ki matangda curriculum amadi syllabus semduna larik oina puthoklaga tamhanbiu narcotics drug and psychotropic substances Act 1985 ki chana kanglon khaya leirabasu Manipur da drug ki wato ngasi sub adumak leiri drug ki issue hantarapagi mahutta hena dum hengalakli maramasina aikhoi gi ngasi ki haugalakli ba mahairoi amadi naha sing asi drug ki khaya tagi kalhaudaba yade habasi MSF amadi miyam gi achitba firep amani mahairoi singi kanglon da drug use prevention education ki khongthang paikhalakna ba Manipur lenga ki State Council of Educational Research and Training SCERT na National Education Policy NEP 2020 ki matung ina hauzik State Curriculum Framework SCF amadi semdaba asida preparatory stage habadi mahigi thak ahumdagi manga amadi middle stage hairagana class 6 tagi 8 fawada leba mahiroi shingda mayai kaba chinja ki matangda tapi tambina ba mari lenaba hiram sing yawba curriculum amadi syllabus ama puthokna ba hona binaba amadi larik oina puthoktuna tamhanaba su mahakna makhatana phongdokhi aroibada maroiba paw amukana pizari Security na escort tawraga Kangpopi tamna IT roda chana thangnaba hidak langtak pushinaba honabada Chaona khrei BJP Manipur Pradesh ki President is Sada Devi Rajya Sabha ki MP oina wasak Thokhre Class 5 tiki 12 hawagi syllabus da drug use prevention education ki matangda curriculum ama semu haine MSF na phongdoraki matang asida loyalam E-PAO na lumitangi pau bibil lezari tabili bakutimapu amuka hina kurumjari